la la tinge ki mamang amadi lang la abo matung da mafam masi da kari mo posak amma phabo leibagi yon bagi du mo khudong sa ba leitaba si ngasi ko nong sidagi di Thawai Mirel na amadi madum miyang ga phasam nazaraga angamba adugumba khudol ama Laikhong Keithel haidana ikoi ngasi si hangdokhre loina na haijan ngi bo wafam ama khakte Manipur ki sahi ani pharak ba la sin ngasi ba da wara sin por pangamde Manipur da tungan ba chaw ba seso kaya na Manipur miyang kaya na wari kaya hana mapung phana lokhi wari kaya mapung phana lor ba su thabok ama pangthorok ko matam da di aikoi se thabok se mapung phana pangthok pangamda bana maram ora kanda lalo sina bagi male ba kanjana bagi phirek ngasi phawwa mapung phana lo ngamde Hidoi dona masida hajaningi bedi hoji so Governor na lale hayu haidana Manipur miyam khuptana laura phawda governor na nasungdana leiri kana gumba amatana nasungdana ikoi Manipur haibaja hanna yengdana leiri asigum labak khompham asida amuka hena laibak thiribadi sehi ani gi lansina maram oraka da re jon kya da leiri ba warba praja sing asi kana ni yengsin beri kana no su yengsin bidi makhoi marom dom hundoktuna thamba si langane haina khali Hidoi dona mu hajarabada mari lainaba department singna madi mari lainaba authority singna thubada yengsin biba siguma Manipur ge re jon sing sahi ani gi lansina sekem phanglaba kaya mana wan hingiba punsi ase mapung phana amadi marik sumna yengsin birakanda sigumba Laikhong ma praja kaya leiba se amutang kongkhat minarakanda Manipur ma leba kanbada amadi re jon sing mapung phana hinganbada pokong thumina se hawa phom thamjari Mafam seisda ikoi bungasi Laikhong Keithel haina mohina sinabiba asiki kamta su Thawai Mirel bu haninga tana thagasari adubu sarka da thamjaningi na aikoi jibu asamai tawna kayang kuina mi na pange raga mi na matiang tawre raga aikoi ji kayang kuina season raga akoi jasi sara thalaga leibi ko haibiribra sarka gi magai dagi atuba matamda Laikhong hariba khungang asibu akoi bu amutani yemsen biega akoi bu sana thangna ba natraga aikoi na hingna ba polang khuding makse sarka gi magai dagi di tawham thoktabra habju sarka da akoi na thamjaningi punamak loina wa hoji su Laikhong da leiriba mi singji akoi suna su changjaba su ngamdri aduga laila su tamdaba su yadabanina isa isu ge laila su tambagi matang su aikoi yamna wa ising lalaga satpa chingoi lambi da satpa gari gi problem da su aikoi da yamna wa ba asina yare ge di saraka da koina haijaningi jina Laikhong phungong sibu nungsi biduna saraka ge makeda masugumba awala pa khuding musibu yengjambiyo haba wa phamase aina thamjani